ꯑꯩꯈꯣꯏ ꯖꯥꯔ ꯆꯠꯂꯁꯨ ꯃꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒ ꯆꯠꯂꯗꯤ ꯃꯤꯅ ꯅꯣꯏ ꯀꯥꯏꯗꯩ ꯅꯣꯏꯅ ꯍꯪꯉꯗꯤ ꯑꯁꯥꯃꯤꯁ ꯑꯁꯥꯝꯗꯒꯤꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯑꯁꯥꯃꯤꯁ ꯃꯩꯇꯩꯅꯤꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯦ ꯃꯔꯣꯟ ꯂꯣꯟꯕ ꯃꯤ ꯃꯥꯜꯂꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯊꯜꯂꯣꯏ ꯚꯤꯗꯤꯑꯣꯁꯦ ꯖꯥ ꯇꯧꯔꯁꯨ ꯄꯨꯂꯤꯁ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯒꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯀꯊꯜꯂꯣꯏ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯞꯈ꯭ꯔꯦꯅꯦ Hi guys ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯈꯨꯗꯛꯇ ꯇꯧꯔꯒꯀꯣ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯀꯩ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯀꯣ ꯃꯥꯒꯤ ꯅꯍꯥꯟ ꯑꯩꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯡꯒꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯎꯖꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯒ ꯃꯥꯅ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯇꯧꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯁꯦ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯃꯥꯅ ꯉꯥꯡꯕꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯊꯥꯡꯒꯠꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯅꯔꯒ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯅ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯊꯥꯡꯒꯠꯄꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯨ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯏꯕꯀꯣ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯂꯣ ꯈꯣꯠꯇꯠꯂꯣ ꯑꯗꯨꯒꯤ ꯑꯉꯥꯡꯕ ꯃꯃꯥ ꯃꯄꯥꯅ ꯏꯟꯁꯤꯜꯂꯒ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏ ꯑꯁꯥꯝꯗ ꯂꯩꯔꯗꯤ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯈꯣꯠꯇꯣꯔꯤ ꯅꯣꯏ ꯏꯟꯗꯤꯌꯟ ꯃꯆꯥ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯀꯣꯃꯦꯟꯁꯨ ꯂꯥꯛꯏ ꯀꯣꯃꯦꯟꯗꯁꯨ ꯈꯔ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯡꯒꯠꯄꯅꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯋꯥꯗꯣ ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯗꯣ ꯀꯩꯁꯨꯝ ꯂꯥꯟꯕ ꯌꯥꯎꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯀꯁꯥꯔ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯗ ꯅꯪ ꯅꯃꯥ ꯅꯄꯥꯗ ꯏꯟꯁꯤꯜꯂꯝꯃꯅꯤ ꯅꯪꯗꯣ ꯑꯗꯨꯅ ꯇꯧꯔꯝꯒꯅꯤ ꯑꯉꯥꯡꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯦ ꯃꯃꯥ ꯃꯄꯥꯅ ꯏꯟꯁꯤꯜꯂꯒ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯉꯤꯅꯤ ꯈꯣꯠꯂꯤꯅꯤꯒꯁꯨ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯏꯕꯀꯣ ꯑꯗꯨꯗꯣ ꯀꯩꯁꯨꯝ ꯅꯠꯇꯦꯕ ꯃꯥꯅ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯨꯒ ꯑꯩꯅ ꯃꯇꯦꯛ ꯑꯃꯈꯛ ꯃꯥꯁꯦ ꯋꯥ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯦꯕꯀோ ꯍꯥꯏꯗꯤ ꯋꯥ ꯑꯃ ꯉꯥꯡꯕꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕꯁꯦ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯉꯥꯡꯕꯗꯨꯒ ꯑꯩꯅ ꯑꯁ ꯌꯥꯝ ꯐꯖꯩ ꯅꯪ ꯃꯤ ꯄꯨꯝꯅꯃꯛꯇꯁꯨ ꯌꯦꯡꯍꯜꯂꯤꯅꯦꯕ ꯌꯦꯡꯉꯨꯅꯦ ꯃꯥꯒ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅꯊꯤꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯁꯥꯃꯤꯁ ꯃꯩꯇꯩ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯏꯅꯤ ꯄꯥꯕꯨꯡꯅ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯒꯤ ꯃꯩꯇꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯧꯈꯤꯗꯦ ꯗꯤꯋꯥꯂꯤ ꯇꯧꯗꯦ ꯑꯩꯈꯣꯏ ꯂꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯅꯤ ꯑꯗꯨꯒ ꯂꯥꯁ ꯃꯣꯃꯦꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯗꯤ ꯀꯁꯥꯔ ꯃꯆꯥꯁꯤꯡꯅ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯩꯗ ꯀꯅꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯀꯔꯤꯝꯁꯨ ꯂꯩꯖꯗꯦ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯔꯝꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯃꯇꯦꯛ ꯈꯛ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯔꯥ ꯀꯥꯏꯒꯤ ꯃꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯄꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖꯇꯣ ꯊꯥꯖꯤꯟꯕꯤꯔꯛꯀꯅꯨ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯅ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯉꯥꯡꯈꯤꯕꯅꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯣꯃꯦꯟꯗꯣ ꯉꯥꯡꯕꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯂꯧꯍꯧꯕꯒꯤ ꯑꯩꯅ ꯊꯥꯡꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪꯗꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯁꯨ ꯂꯥꯟꯕ ꯍꯥꯏꯖꯈꯤꯗꯦꯕ ꯂꯣꯏ ꯆꯨꯝꯃꯦ ꯑꯩꯅ ꯍꯥꯏꯒꯤꯗꯣ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯁꯨꯝ ꯉꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯗ ꯑꯁꯥꯃꯤꯁ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤꯅꯦ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯁꯨꯀꯣ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯍꯥꯏꯗꯤ ꯌꯥꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯥꯒꯤ ꯋꯥꯈꯜꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯈꯔ ꯌꯥꯅꯤꯡꯕ ꯌꯥꯎꯔꯝꯒꯅꯤ ꯈꯔ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯅ ꯆꯣꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯅꯤ ꯀꯪꯂꯩꯄꯥꯛꯅꯤꯅ ꯑꯩꯈꯣꯏ ꯆꯣꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯀꯩꯅꯣ ꯑꯣꯏꯔꯛꯏꯅꯦꯕ ꯑꯁꯥꯝꯗ ꯆꯥꯎꯔꯛꯏꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝꯒꯤ ꯃꯩꯇꯩ ꯀꯁꯥꯔꯒꯤ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯑꯁꯥꯃꯤꯁ ꯃꯩꯇꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯔꯣꯟ ꯂꯣꯟꯕ ꯑꯗꯨꯃꯥꯏꯅ ꯃꯥꯟꯕꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯆꯠꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯥꯏꯇꯥꯏꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏꯔꯣꯏꯕ ꯑꯩꯈꯣꯏ ꯑꯁꯥꯃꯤꯁ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯃꯤꯅ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥꯃꯤꯁ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯒꯤ ꯂꯥꯛꯆ ꯀꯗꯥꯏ ꯆꯠꯂꯦ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯥꯔ ꯆꯠꯂꯁꯨ ꯃꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒ ꯆꯠꯂꯗꯤ ꯃꯤꯅ ꯅꯣꯏ ꯀꯥꯏꯗꯩ ꯅꯣꯏꯅ ꯍꯪꯉꯗꯤ ꯑꯁꯥꯝꯗꯒꯤꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯑꯁꯥꯃꯤꯁ ꯃꯩꯇꯩꯅꯤꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯦ ꯃꯔꯣꯟ ꯂꯣꯟꯕ ꯃꯤ ꯃꯥꯜꯂꯦꯕ ꯑꯗꯨ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯏꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ
ꯑꯩꯁꯨ ꯑꯗꯨ ꯀꯥꯏꯗ ꯂꯥꯛꯑꯒ ꯄꯥꯕꯨꯡꯅ ꯉꯥꯡꯕꯤꯔꯝꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇꯒꯤ ꯑꯩꯈꯣꯏꯁꯦ ꯃꯇꯦꯛ ꯑꯃꯈꯛ ꯃꯤꯅ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯋꯥꯗꯣ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ ꯕꯤꯁꯅꯨꯄꯤꯌꯥ ꯃꯅꯤꯄꯨꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤꯅꯦꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯥꯏꯗꯦ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯁꯥꯔꯗ ꯂꯩꯕ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯗ ꯁꯨꯛꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯑꯗꯨꯃꯥꯏꯅꯗꯤ ꯁꯣꯛꯑꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯍꯥꯏꯕꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯀꯩꯁꯨꯝ ꯑꯁꯣꯏꯕ ꯋꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯃꯥꯅ ꯀꯩꯅꯣ ꯑꯁꯥꯃꯤꯁ ꯃꯩꯇꯩ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯑꯁꯥꯝꯗ ꯂꯩꯕ ꯃꯩꯇꯩꯅ ꯍꯥꯏꯔꯝꯃꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯖꯅꯤꯅ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯉꯥꯡꯁꯨ ꯑꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯈꯤꯇꯪ ꯁꯣꯏꯈꯤꯕꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯦꯡꯕꯒꯤꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯏ ꯋꯥꯗꯣ ꯁꯣꯏ ꯍꯥꯏꯕꯩ ꯅꯠꯇꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯕ ꯀꯩꯅꯣꯗꯤ ꯃꯦꯁꯦꯖꯇꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯍꯥꯏꯔꯛꯄꯗꯣ ꯇꯦꯃꯆꯟꯁꯨ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ ꯃꯥ ꯏꯀꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯉꯩ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯞꯊꯔꯛꯑꯦ ꯀꯞꯈ꯭ꯔꯦꯅꯦ ꯐꯥꯒꯤꯗꯩ ꯀꯞꯈ꯭ꯔꯦꯅꯦꯕ ꯅꯀꯣꯛ ꯐꯠꯇ꯭ꯔꯕꯣ ꯌꯥꯝ ꯑꯗꯨꯗꯤ ꯃꯥꯅ ꯀꯩꯁꯨꯝ ꯑꯁꯣꯏꯕ ꯍꯥꯏꯗꯦ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗ ꯃꯥ ꯆꯥꯛꯀ ꯆꯥꯎꯖꯥꯗꯉꯩ ꯃꯥ ꯍꯤꯞꯅ ꯂꯩꯔꯤꯅꯤ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯃꯔꯣꯏ ꯃꯤꯅ ꯊꯤꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖꯁꯨ ꯇꯧꯔꯛꯑꯦ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯀꯩ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯄꯤꯈ꯭ꯔꯣ ꯈꯣꯠꯊꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯃꯥ ꯍꯥꯏꯔꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯠꯊꯠꯂꯣꯏ ꯚꯤꯗꯤꯑꯣꯁꯦ ꯖꯥꯠ ꯇꯧꯔꯁꯨ ꯄꯨꯂꯤꯁ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯒꯦꯔꯥ ꯃꯃꯥ ꯂꯧꯗꯤ ꯀꯠꯊꯠꯂꯣꯏ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯍꯥꯏꯖꯔꯛꯄꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯊꯥꯡꯒꯠꯆꯔꯨꯕꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯃꯥꯏꯗꯤ ꯑꯦꯀꯥꯎꯟ ꯂꯩꯇꯦ ꯑꯉꯥꯡꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤꯗꯣ ꯊꯥꯡꯒꯠꯈꯤꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯁꯨ ꯌꯥꯎꯔꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯁꯤ ꯋꯥꯁꯦ ꯍꯥꯏꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯦꯁꯦꯖ ꯃꯦꯁꯦꯖ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯗꯨꯅ ꯀ꯭ꯂꯥꯁ 1 ꯀꯥꯕ ꯑꯉꯥꯡꯗꯨꯅ ꯀꯥꯏꯗꯒꯤ ꯍꯩꯗꯣꯏꯅꯣ ꯑꯩ ꯀ꯭ꯂꯥꯁ 1 ꯀꯥꯗꯦ ꯀ꯭ꯂꯥꯁ 5ꯅꯤ ꯀ꯭ꯂꯥꯁ 1 ꯀꯥꯕ ꯑꯉꯥꯡꯗꯨꯅ ꯀꯥꯏꯗꯒꯤ ꯍꯩꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯃꯥ ꯃꯄꯥꯅ ꯏꯟꯁꯤꯟꯕꯅꯤ ꯈꯣꯠꯆꯟꯕꯅꯤ ꯑꯗꯨ ꯑꯗꯥ ꯑꯁꯥꯝꯗ ꯂꯩꯕ ꯅꯣꯏꯕꯨ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯅꯣꯏ ꯀꯪꯂꯩꯄꯥꯛꯅ ꯍꯥꯏꯒꯗ꯭ꯔꯣ ꯅꯣꯏ ꯑꯁꯥꯝꯗ ꯂꯩꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯉꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯦꯝꯃꯛꯄꯅꯤ ꯃꯃꯥ ꯕꯕꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯗꯣꯏꯔꯣ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯅ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥꯅ ꯀꯤꯁꯨ ꯐꯣꯔꯁ ꯇꯧꯗꯦ ꯀꯅꯥꯝꯅ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯗꯦ ꯏꯁꯥꯅ ꯏꯃꯣꯟꯗꯒꯤ ꯈꯟꯖꯔꯒ ꯍꯥꯏꯖꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯁꯨ ꯍꯥꯏꯔ ꯂꯩꯔꯤꯅꯤ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯃꯉꯣꯟꯗ ꯃꯤꯅ ꯃꯌꯥꯝ ꯆꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ